मणिपुर क्वालिटी एजुकेशन पुरक्नबा अनौबा माही मसिंगी थौसल अमा सेम लोरे हैना एजुकेशन मिनिस्टर टी.एस. राधेश्यामना फोंदोखरे सको थोरांगीदमक थादखिबा सेनफम सिंग नियम चुमना सिजनखिबरा हाइबदु हक्थेंगनानि यंगसिलगनि हाइना यूनियन ट्राइबल अफेयर्स मिनिस्टर जुआल ओरामना हाइख्रे अमदी कांगपोपी मनाक्ता ऑयल टैंकर द नोंमै कापसलकपनि हाइबा KRA गे काद मरी फारे खुरमजरी ISTV की पाउमियंग ताबिरी सिंह तराम नोकजरी हजूं अपुंग पाउ सदों पिजरी मणिपुर द लैबा एजुकेशन सिस्टम अमा मतिंग लैबा एजुकेशन सिस्टम अमा पुरकनरबा एजुकेशन पॉलिसी अमा सेम्बलवरे लॉ डिपार्टमेंट का तानदुना लीगल की ओइबा एडवाइस सिंग लौरी हाइना एजुकेशन मिनिस्टर थौसम राधेश्यामना फोंदोखरे वाफम सिंगसी इम्फाल वेस्ट के तोआन तोआन फम सिंग लैबा हाई स्कूल मरी हायर सेकेंडरी अमा अमदी इम्फाल ईस्ट लैबा हाई स्कूल अमा खुदकी ओइना यंगसिनबा चटपगी खोंगचट अमदा फोंदोखिबनी ngasi खोंगचट अदुदा स्कूल अयाम्बा छात्रगी मसिंगा ओजागी मसिंगा चानदना लेरंबा थेंगनकी स्कूल की फिबम सोकपा लोनेना स्कूल की हेडमास्टर ना महा के स्कूल अदुदा छात्र मसिंग कया लेरी फावबा खंगदबग लोनेना पेरत कया तंबिरी हाइबा फावबा खंगलमदब थेंगनरकी ngasi खोंगचट अदुदा एजुकेशन एस की पार्लियामेंट्री सेक्रेटरी कोंखाम रविंद्र यावना अतई पार्लियामेंट्री सेक्रेटरी कया अमदी एजुकेशन एस की डायरेक्टर एन प्रवीण यावना अतई मकोक थोंबो ऑफिशियल कया लोइनकी खोंगचट अदुगा मरी लेना मिनिस्टर टी.एस. राधेश्यामना मखाताना फोंदोरखिबदा किलोमीटर अनि अहम की मनुंग दे लेरिबे स्कूल सिंग अमगा अमगा पुनसिनदुना अमतो ओइना लेननबा कैबिनेट पुथोक्तुना खनरगनी नोम कांगदना मसिंग हेंगलगलिबा प्राइवेट स्कूल सिंग की मतंगदसु कंट्रोल तौनबा थबक पैखलगनी अखनबा स्कूल खरदा छात्र मसिंग हेना तमनबगी दमक्ता माइबु सिंगदा स्कॉलरशिप न सिंगबा पिननबगी अखनबा थौरांग पैखलनबा होनगनी ओजा लौबदा डिस्ट्रिक्ट वाइज की ओइना लौननबा सोनरगनी मसिना स्कूल सिंगदा ओजा वापगी खुदोंग चादबा सिंग सोइदना मिंगहतपा ngamgani ओजा ओगे हाइदन ओजा ओरक्लबा मियोइसिंगना गवर्नमेंट पीबा पोस्टिंग मफम सिंगदा चटपीदुना कथोकपा अमगा लोइना थबक तौबियु हाइकी ओजा याम लेबा छात्र लेतबा स्कूल सी किलोमीटर अमगी मनुंग लेबा सिंग जाफै क्लब तौसलगा मथंगी करिमो छात्र अमुकेना फंगरगदी कोई कन्ना मोबिलाइज तौनोने छात्र फंगरगदी कोई सोइदना क्लब तौसलगा स्कूल मरी मंगा जपसिंग स्कूल अमतरा छात्र यामलगा स्कूल ना कोई पैसा याम तोंगान तोंगान सखाइबे मोता अमखकदा कंसेंट्रेट तौरगा रिसोर्स याम लेजदबना अदुमाय सेमगा स्कूल फगलनबा दसो कोई कन्ना खनरी अदु अखै ऑनरेबल सीएम अखै कैबिनेट तानरगा कई दो यागे ने खनगे दो पॉलिसी अमदे अखै सेमे अदुबो लॉ डिपार्टमेंट की लीगल लोइबा हेन करी करी तौरक्तनबा अखै प्राइवेट स्कूल सिंग थोरैबा नौन लिखलैबा कामु सिंग रिकग्निशन पीदनबा अदुबा मोयगी मथक्ता अखै एक्शन लौनबीदमता अखै पॉलिसी में सेमदो फाइनल ड्राफ्ट तौरगा अखै लीगल एडवाइस लौन लॉ डिपार्टमेंट लै सबको थौरांगी दमकता थादगिबा सेनफम सिंग नियम चुमना सिजनखिबरा हाइबदो हक्थेंगनानि यंगसलगनि हाइना यूनियन ट्राइबल अफेयर्स मिनिस्टर जुआल ओराम नंगसी क्लासिक ग्रांडे दा पांगथोखिबा पाउमिसिंग उनबा अमदा फोंदोखरे पाउमिसिंग उनबदुदा बीजेपी मणिपुर की शेड्यूल कास्ट मोर्चा की प्रेसिडेंट माइकल दांगमई सुसरु याकी यूनियन मिनिस्टर मखाताना हाकिबदा हदक मणिपुर की खोंगचत असिदा सरकार असिसु सेम्बा कुइद्रिबना तोआन तोआन बसको थौरांगी दमकता थादगिबा फन सिंग यंगसिनबा ngamdrabasu मथंग लाकपददी फिल्ड हक्थेंगना चतुन यंगसिनगनी केंद्र सरकार न रमदमसिग सको थौरांगी दमकता हेन मसनफम सिंग थादगिगनी हाकी नेक्स्ट टाइम हम जब आएगा तो ये जो काम मैंने सैंक्शन किया है इसका फील्ड में पोजीशन क्या है, व्हाट इज द पोजीशन इन द फील्ड, बट वेदर इट हैज बीन ग्राउंडेड और नॉट, ये सबको मैं देखने के लिए जाऊंगा। और मैं आपका इसके बाद मैं पार्टी फंक्शनरीज के साथ बात करूंगा। हमारा कोशिश रहेगा भारत सरकार का कि इस प्रदेश को तेजी से विकास करने के लिए बार बार केंद्र मंत्री आए, ईस्ट लुक एक्ट लुक ईस्ट ये सब बात हुआ है और हम सफिशिएंट फंड देंगे, जो भी सरकार को काम में आएगा उसके लिए हम करेंगे। आई एम हैप्पी दैट आफ्टर कमिंग ऑफ दिस गवर्नमेंट द ब्लॉकेट हैज बीन रिमूव्ड। उसके लिए जनता को, सरकार को, सबको बहुत बहुत धन्यवाद। सत्की बतांग तराग निपान दा कांगपोकपी अमदी संगौबुंगी लोन मफमदा एस गोलाइदा ऑयल टैंकर दा नोंमै कापसलकपनी हाइबा KRA गे कदर मरी फारे हाइना मणिपुर की DGP LM खौतेना पाउमिसिंग दा फोंदोखरे
ngasi ma ki office chamber da pangto pa permission una badu da mahak na makata na hakibada ngasi ayu pung mari rom taba matam da akak na paw ma phangbadagi Kangpopi police Imphal East amadi West ke commando gi apun makhutpu amana Kangpopi ward number 4 da thibu humagi dabak chathabata mafam madu da leiba bara san bayum amadagi makhoi mari mak phakibani makhoi dagi mobile handset manga ga loinana sim card mapan phagat ki makhoi mari adudi Demintang Hawkip alias Stephen Apokpa Ningthauzam Govardhan Singh Kangpopi ward number 12 tagini Sogalal Baite alias Lalboy Apokpa Lunjang Baite Sakul subdivision gi manung chanba L Langnom village dagini Hangolen Hawkip alias Haushapa Apokpa Jangmang Hawkip Sakul subdivision gi manung chanba Satang Kuki village dagini aduga topa amana Thanglan Moy Chongloi alias Kelvin Apokpa Kaikam Chongloi Tapu Kuki village dagini Makoy se hawe sin dasali ba gari dagi paisa khaiba driver phaba hanmung da passenger gari da madi setup industry da nongmai kapsin mada chena ba mi ngakani haki and for taking up prejudicial activities such as extortion kidnapping adugumba activities da mo is KCP lal hai bage sum samna nun lakpani adu KNF nelun hai ba jiga su samnai haina for all these criminal prejudicial activities hai ba my recovery visit oina 5 mobile handsets recovered towi aduga 9 SIM cards from their possession formal arrest tore aduga intimidation kano atete gi kano case suda aduga visit interrogation chathari adu moi revelation matungina further step lokakane visit security na khurak hangdana leiriba Imphal city manungi nagamapal gi mayok naba nanadala mamangda hidak managi tongan mapolam sing godown kaya da pasinduna leramle polam sing adu ngarang numidang desam gi thomisina nagamapal gi club amadi mera paibusing khusam naduna phagat pangam kibani thodok thopam dagi phangma pawgi matugina tata truck registration number na NL01L8743 da sinninga oba polam khara Guwahati dagi Imphal tamna purak le haba paw tabadagi desam gi thomising na mafam madu da changsinduna truck adu check tonar mohona ki check tobagi thabak adu da nagamapal club amadi mera paibusing saruk yaki masana masabu Raju Kawi haijaba senapati dagi truck adu da lakpana ha amana polam sing adu Guwahati dagi purakpani makoina purakpagi lambida mafam kayada police ta pesa pi dun Imphal joraki tonga check posting da piramba pasana punna lupa lising tara romni nagamapal da tharaba matung da mahazon amagi godown da pot sing adu pusin kre haibadagi miyam na kasturi gali da leiba building amada thibu humagi thabak chathabada mathol anigi ka mari pik thanna zarda khaini talab rajnigandha amadi hidak managi tonga polam kaya paidun leramba thingnakibani matam sangna thibu humagi thabak chatharaba matungda lamdam adugi miyam hukna thoraktuna poche sing adu nagamapal gi sulap toilet manakta pasilaga nirang numidang mai thakibani polam sing adu matau karam na police ta pesa pir ge Imphal yorki bagi habigi matangda haktheng na purakki barazu no wafam kaya phongdorki line khacha de police da nupa chamir bire ba mauda sanapati da sani nupa chani bire nang aduga mauda kapte mero nupa chamri kanada police da adugi sanapati da police da nupa chani bire maram da adu maram da laude aduga asi shekmai da chani ga hombu da bire adugi Imphal da adu de intri laitre adu adum lai singmeram da nupa pultes ke kontra adum bire adagi baza city jang da kana jula da no entry lora ga lakpane diam jate da lising tara adum thopne amarom da yam labe dak managi polam sing pasinduna thamlamba sida chena bamiu sing phana na city police na case amal khot khai city police na su polam khara phagat thibagalo na phagala khiba polam sing food safety official sinaraga ain go blokpam thok pathabak lokhot kani Imphal bazar manung da sigumba ain kai ba thabak sing makha tana tohondana na mohona gani haina tawdo sigi matang da city police na phongdorkli banmayai Manipur da corruption thingna ba BJP na lusing government asina monitoring cell hangduna miyam gi mateng nibigi thabak packet pa hokhrabani hakthengana police ta paisa piraga mayai ka bachinjak pusalai haina tawdok adu da chenari ba mioi na phongdorki basida government na kari action lokhot kadagi haiba hojuma ki oina khangba ngamdana lebi Manipur da film puthokliba singna Manipur ga society da hana lezer machana launchat sing da yumpham oiba film sing puthokpada hena puning sangma matam oire haina deputy chief minister Wai Joykumar phongdokre Sune Artists and Technicians Association katana sinduna sahi ani lerga piba Sune Artists and Technician Association Award 2017 lanthokpa national amadi international awards phalaliba singbu opagi thorom amang asi konung mamang da leba Manipur State Film Development Society da pangtokpa thorom da sar yaraduna Opamasi Deputy Chief Minister Haikibani
Ngasigi Thormaduda Art and Culture Commissioner S. Dilip, Art and Culture Director Dr. K. Sushila, eminent filmmaker Aribam Sam Sharma Amadi Katagi, President L. Bankim Sharma Susabyaki, Senior Artists and Technicians Association Kata Award 2017 da S.N. Chan Lifetime Achievement Award for Extraordinary Contribution to Manipuri Cinema Gi Mana Thogdam Dorendro, Producer Director of the Piki. Basant Kumar Wangkem Lifetime Achievement Award for Artistic Excellence Mana Asina Shishakpi Chongtham Kamala the Piki. L. Dawji Sharma Lifetime Achievement Award for Technical Excellence na Laimayum Surjakanta Pioneer Technician Asida Pidun Ikai Community. Tungda documentary film putok national and international award palakraba Hawan Pawan Kumar o Doren Dr. Mina Longzam Bobo Khuraizam Renuka Suraisam Amadi Wanglen Kundong Bamda Sambakudol Piduna Taram Oki Tromadu Saruk Yakiba Deputy Chief Minister Y.J. Kumana Manipuri film na Hagula Liban Harul Singda Hana societies that they na Lonchata Karaktuna Hongba directly versus the Yumpam of the film sing Putok Pamato Tare Haiki. Kudung Chava mak mak tasu masagi hai kitang swine on serious theme kanuli se masisu tobi adu gedi ai opinion da koi Manipur gi film labor industry siu socket pe engani aduga magi labor Manipur gi film gi kanusi su reputation su wangani aduga kari gani magi pukai su there is variety me am not tolga madai da socket pe ngani aina adumai ton thaji Numit Samani the Toguda Tabak Sing Mai Pan Madamiam Namating Pangbiu Haina Health Minister El Zentumana Pondokre Ngasi to by 6 Development Committee Ward number 9 Kasampat Limizam Lekai Sinduna Kasampat Limizam Lekai Mamang Community Hall the Mahapu Opagit Romaduda Minister Makatan Hakibada Party Kenabatamdana Hosuk Lady Basungshin of Sakar Shina Mamang the Amukta Ukidriba Maong the Numit Samani the Pangtok the Tabak Torumsing Yatok Pahore Haki Health Minister El Zentu Kumar Bu Pisum Tong Ningom Directly by Palamzing Lup Nataram Opi Tromama Lupasigi Complex Tapang Tokne Tromaduda IMSigi Corporator Oinam Romeo Amadi Ward Member Santi Kumar Amadi Palamzing Lupki President El Santi Kumar Susayaki Tromaduda Health Minister El Zentu Kumarna Nong Ising Tungshin Mangam Devanamaram Oregalam Domestation Awaba Kaya Nangli Adubu Government Tanabising Panganaba Torang Pakali Masip Pangri Pabugim Oina Kasam Tong Kendra that Tanabising Mahaki Makiti Panganaba Torang Lady Haki. President Donald Trump na United States of America ki President Hek Oibaga Maliam Gilibak sing the World Police ki Roll Loduna Rocket Cup Sinduna Syria the Landa Sinduna Middle East ki Watok Hena Lushin Hanaba Lorokpa Kongtang Asi CPI Manipur State Council na Ninda Taubo Pondorokli. So Paul Gimartan of Briam Telominasi. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor sorakpadagi producing attaba, hakchang choktarba, tumba chaba yaraktaba, khong hamba nungarataba singidaba, amatta naraba upaidi, jolib syrup, amasu, jolib capsule chang in sinavio. Uranius Tutorial Center, Kaisampat, Lemazam Laikai, Tidim Road, Imphal. Admission opens for foundation course for class 12 and 11 science, both CBSE and COSEM. Subjects offered physics, chemistry, mathematics and biology. Class starts from 24th April 2017. Class timing 4:30 p.m. to 7:30 p.m. Please contact 811-9954-654. Advanced Coaching Institute, Nagamapal, Lamabam Laikai near Reams Road. Admission opens for Class 12 Arts Science COSEM 13-27 April 2nd batch. Class 12 Arts Science CBSE 13-27 April 1st batch. The largest trusted and premier coaching institute Imphal in both science and arts. Special vacation course for Navodaya Scenic. Facilities available are separate hostels for both boys and girls. Van service, library facility. Breaking Matunda Mukana Taram Nuksari. Was a Makataba Pau Pizari. Law Commission of India ki chairman Oibatan Tanahana Supreme Court ki Judge Dr. Justice B.S. Sohana Sahiyasi ki Mars ki tang kunga humdoi data kiba amendment bill adu yaning da phongdok tuna ngasi All Manipur Bar Association na Serap Court mamang da protest tobagalo na bill adu chatna ba yaroi haina bill ki copy sing mai thakre
Association ki members sing na phongdor pada pass tawkiba bill chanaba yaroi Justice S Chauhan pham lokthu haina dabi tawbagalo na slogan kya lauki All Manipur Bar Association ki President Senior Advocate Chandrajit Sharma Law Commission ki Chairman ta kiba bill janing daba phongdok tuna khongjing si changsin mani haki independent oi daba the union government Bar Council ki chairman se nominate toba that either High Court ki Justice Sama or Supreme Court ki Justice Sama aduna akoi ki judiciary da union government interfere to singdo adu me am to condemn to gi damakta akoi ki Bar Council na 8 and 9 April da resolution ma loga adu ki resolution ki matumena akoi na masigi Bar Council ki kano ki Law Commission ki report se yaning de hai na condemn to gi damakta akoi na si magi recommendation se mai tharaga phongdok pani adu Amonda report sigi mayukta Bar Council of Manipur na Manipur High Court Complex ta yaning daba phongdok tuna report adu ge copy mai thaki Bar Council Manipur ge spokesperson a Zagzina Law Commission ge report se Bharat ke ukil singbu han thaba thak ta thamba report ni report se chatna ba yaroi haiba All India Bar Council ge khongjang gi makha da ngasi Law Committee ge report copy mai thabi khongjang se chathabani report asida Bharat ke ukil sing gi yaifana bu wafam amate yaude Bharat ki wama ge ukil sing Bharat changlak court sing da practice to gi ayaba piri masina Bharat ke ukil sing bu hanthana yeng bagi khudam kaya lai haiki sarkar na koigi masi Advocates Amendment of 2017 haidana koigi ahung bu khara poruk na bu honariba loinana masi bu ahung bu si poruk na bu honabada Law Commission of India na Supreme Court ki direction matung ina submit torok recommendation sing aduda yamna ona tainaba natragana koigi ukil khunai gi interest ki against yamna chauna akaiba pirakpa na chingba provision mayam ama hapselakpa leibasi dagi akoina ngasi gi khongjang che ko yaning de have the pongdok point changjin jabani Manipur Sarkar ki Department of Information Technology na sinduna nomi gi oba legal literacy project ki thorom ama ngasi Hotel Impal gi Sangai Conference Hall da hodokre thorom adu mari lenen na lairik ama supong ki thorom adu da Department of Information Technology gi Additional Director N Deben Singh Deputy Director Robert Sharma Manipur State Legal Services Authority ki member CS Momon High Court Manipur gi Advocate W Niranjan namadi CSPB gi State Head W Dilip Singh na maru bamiyo singona saru yaki Manipur State Legal Services Authority ki member Momona isagi phangpham thokpa hak phangge harabadi isagi ithau su leiba tabani ain gi maram da khangba amadi ain gi oba mating logge khalabadi legal aid clinic ta lakpiu haiki chanabi mon mayam khunda ikona ain che paira kanda mi gi mai thadok biba kana numba nupa mana nupi macha mi je phangalure imung du mi ma pal lere mara le jada ni pa lo ko ka do mo yum de ta thok bi loina ai kari hak da mi gi lan jada mi du ai na ka do gi lan da mi dai da ni bi gi hak se kana na pi ge che ko ne khanom thok ne Misam Praja Singda Mogi Pongom Topa Kompunan by Say, a Legal Services Authority, Loina Nasi from the Tobiriba, Simbiriba, Sigi Pandam So Adunia. Tayal Industrial Estate Laiba Silver Dew Package Drinking Water Putoliba Lokta Industry Proprietor Z.C. Sharmana Industrialist Ama Oinangasi Power the Sahi Contra Hena Taruliba Tabak Tormsing was Sakanga All India Business Development Association Dr. APJ Abdul Kalam Sadbhawana Award Pinana Bakalakre Award Zungi Tang Mapanda Uttarakhand Madhuban Hotel the Pangthopa Tarum Amada Yantokani Amarum the International Business Council Su Excellent Invest Company Award Pinana Bakalakne Award Zungi Tang Humda New Delhi the Pangthopa Tarum Amada Yantokani Hari Sri Sri Govindaji Bhakti Granth Kendra Vidyalaya Imphal gi humpunitu suba sahi gi thorom amadi Vidyalaya asina sinduna thama chupna Govindaji Temple da pangthoki balarik haiba thiba sangdam nabigi makhok mathang tarba singda manamathum yanthop gi thorom ama Mahabali laisang nga si pangthokre thorom adu da Sri Sri Govindaji Bhakti Granth Kendra Vidyalaya Imphal gi President A Modhu IFSA gi President Sankhai Luang amadi Bharatiya Dalit Sahitya Academy Manipur gi President L Gopeshwar thorom mapusing waki Torongamari Lena, Vidyalaya Sigi Sobini Ramasu released Oki. Thomas of Nasataki Larik Hybrid Tiva Sangdam Navadamakok Matang Tarbas in the Sumana Matum Sing Yantoki.
lamdam sigi pisabi singi yai phane bigi damak Manipur Sarkarna thabak ya paket pa hori haina state planning cooperation amadi handloom and handicraft ki deputy chairman S Rajena phongdokre wapam singasi loyal ima schedule caste weavers and cooperative society limited na deputy chairman S Rajen bu opge thoromda deputy chairman na phongdokibani lamsang kendra ki manung daliba sangai thelda pangthoki ba thoromadu da gram panchayat asigi pradhan upapradhan amadi ward members sing sharu yaki S Rajena lamdom asigi handloom amasung handicraft ki puthorok pathok sing sakana masa masa gi yum gi thongan dagi leina honari masida natana kuraiba singna darkar leba polom sing mobile phone gi kuthang da isa gi thongan da leiba panghana ba honari Manipur Sarkarna nauna semkiba district sing gi cluster sing suhap silagani sana khonaba amadi art and culture na lamdom asibu masakhan bagi mathakta handloom amasung handicraft na amuke hena mateng ohelagani kendra sigi manung da leba school manga school kam boarding on thok nanaba ministry da proposal thakre lamsang kendra gi manungda mental hospital thamnaba su sarkar da proposal thamkhre amadi kendra asigi yumthong khudingi ising lakliba jun natraga julai tha phabugi manungda loinamak phangalagani haiki kathokpa yauduna phaba khunai ama ohenma ngamloi haina education minister TS Radhe samna phongdokre apamasi kyamgai ideal high school gi annual sports meet hodopagi thoromdama ana phongdokhibani thoromodu da parliamentary secretary L Rameswar K Robindro Ais Dingo S Subhash Chandra L Sushindro amadi MLA Samuel Jandai Susar Yaki TS Radhe samna makhatana dising samapan humpuga mari da lingkhat ki school warba sunga si phawba oja singna kathok pagalone na mahiro semna bo hodana ba si puning thogot ngai ni school asigi award apartment sinna bo hodagani mahiro amagi punsida khwaidi gi ahar hanba school asi makhoi gi imung manungni mama mapa oibu singna masa singbo phaba lambida punana ba lamjing bigidabani haki sida tamni satra sing si apaba bisak amam ohen se ene khanbiragadi akoi khuding mana oza singna daita sinaba khaktan natana akoi na su oza amagi role lu lauraga akoi gi family da akoi gi imung manung da angang singsi achumba apaba thaksi kasi tambi ba tanai phade ne thamjalingi Impal Morelambi Pangthokpada Waithau Kiam Sipai amadi Hauka village gi kilometer mangarom sangwa phamas niyom sumna lambi pakthopagi thabak chathadre highway gi meridian dagi nak yatalam lokshin bagi maong manadre niyom chumna thabak packet piu haina lambi si semlamba asina sohlaba pata paiba miu singi JSC secretary Ramesh Chandra ngasi Kiam Babu Bazar da pangthopa permission unabada phongdorakre lambi semba sida nakal amadana phut maripudra lokshilaga atopa nakal amadana put kun kunthamuk lokshin ba yaure mari lenabasingna niyom chumna thabak tawdrabadi khongjang changsilagani haki get hobuda live expansion gi thabak haibadi road median digi both side 50 feet equally lower se maina pugi thon district da masi same system se adu implement review in the name of alignment haiba tama machine raga makoina masai da yamna mong ta da ba mong brin ta da ba mong ama chathari ba se masai ko jesi ga side gi mari leinaba concern authority singa miang akan maming changani Solution taratukta medical department gi GNM ANM MTS amadi pharmacist ki apunba pham chater mudra katuk lobagi for lok thoktra offer phom singba piduna police verification phawba loi kharba matung ngasi phawba appointment order pidna leibasi laliba tang kunga taruk phawgi manungda pidrabadi akan makhongjang JSC for the selected candidate of medical department 2016 na changsilagani hari hiramasi matang ngasi Manipur Press Club ta pawgi mefam amasu pangthokre mefam aduda JSC vice president marchang na phallok thokraba thabak asigi damak appointment order pithok pinanaba nova sarkar asida thajaba thamduna April 10 da chief minister N Biren ga unadana memorandum pishin ki ngasi phabu pakum amata sarkar gi market gi pirakpagi mahuta official gi manungda yanadaba kaya uthoktuna pantha nuna thabak khalibasingbu victim ohelibasi ohenbiginu haki yamna transparent noiba haina akhoida assurance pibagi mutungina akhoina khalle haibadi moi manungda yana dabadu moi manunggi oishunu akhoigi phambam thokpa akhoigi appointment letter sa thuba matamda phangangani haina akhoina newly formed government dagi shu expect tawjaye haibadi moi ga nungai taba mayam am leiba tar so du moi official gi manungda loishinbo oishunu akhoida victim ohenbiginu haina haijaningmani mahusagi amadi khusem ge ba sobu khudong thiba thodok sing tholak pada karam na mayok nagadi habigi matang da satharak pa thorom paring amagi saruk oina ngasi kalatombi Hindi Higher Secondary School da Arunachal Pradesh ki do mukta liba 32 battalion National Disaster Response Force ki team amana mahiru sing amadi miyam da khangan magi thorom pangthokre thoromadu da saruk yakiba mahiru sing amadi miyam da NDRF team gi Inspector Vivek Kumar Badoriana
Yua haba thoroko matam da karam haina mi kan gadagi habigi matang da demonstration utuna taki. Thoromasi tha sigi tang kumapan phawba tongan ba district sing da su pangthokani haini. Manipur University के College Development Council के Director मध्य English Literary Circle Manipur के Secretary से वरिबा Professor T.S. Ratan Kumar था सिगी तांग कुन गतरे तगी न कुनिपान फावो Paris ता पांगथोक दोरबा International Conference on Social Sciences, Humanity and Education the saru yaru gadori mahakna lai harawa and the Meitei culture the Resurrection of God's haiba topic ta paper pathuk lugani hari hoju makhatana break amatang lobinase Morelam to Pugio Diade. Romdugini Nana Talisi. More than Ilora Hotel. Moreda 3-star category. Reasonable over Mamalda. Home. Wonderful bedrooms, world-class washrooms, international standard restaurant, attractive location. May ishing a what pump later. Hello, Elora Hotel Moreni. Tapio. Horizon Hospital and Research Institute opposite Jennings Porompat. Miyamgi damak hangzare eye medicine, surgery, amadi psychiatry oiba anabasing yigzari. Anawa matamga chunaraba kulai singi matingna mitkilaina makal pudimak laying bagi kudong sabatizari. Keyhole surgery tawagi facility su thamzari. Experience lairaba Dr. Singh tanabagi kudong sabasu phangdibani. Hena kupamarol ki damak Horizon Hospital and Research Institute laktuna tanabi. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Pain Relief Ointment, Kwang Naba, Ok Sikpa, Tang Sikpa, Puna Singbuda, Sinaba Yarba, Lipsa Krupna Putuk Saba, Oza. Makataba Pau Pizari. Ahan Boina, Maring Kalup ki oiba say Kutingi Pangtokpa, Marine Customary Storytelling Festival Ngarang Sandil District, Masi Bloki, Tabi Katelda. DSS Impal Sinner Pangtokre. Tormaduda DSS Impal Director Reverend Dominic Kanmi, Caritas India State Officer Sebastian Ansong Amadi Masibilezi Kulakpa DK Menashim Yauna Kungi Maru Bamiokia Susab Yaki. Masigi Kulakpa DK Menashim na Pondorapra Kulamagi Tangai Padaba, Sayamagi Pataba, Awaba Kaya, Natonabagi Damakta Tormasi, Mehrol the Hona Pangtok to Lakpani Haki. Kagem and Tauna Harauduna. Aduga Koike Sige Sahi Pantong se Silibasi Sahi Mga Surapa Matungina Harau Kumayama Supangtok say Sige Pantong Sige Maruiba Wapam de Koi Kun Sibung action view and I saw the Taunija Bigi. Festival Sige Matang da DSSS Impal Director Dominic Kanmina Pongo Kibada. Maring Kalup ki lezari banat amade chanabigi matang danga sigi mirol na ngak tuna thambigi tangai phadabalai haiki. Tangkun gumdo da pangthok da khongsom nimit asada wangjing tentha kendra gi emre paunam brozen bu khanghan da ba haibasi asan miran naiba communal oiba thong ni haina wangjing tentha kendra development committee nga si Manipur press club ta pangthok pa promotion ga unabada pen da ba phongdokre. Numerasi political party amatagi function natte Manipur Sarkar ki thong asibu yaning da phongdok tuna hanam sahi gi oina kendra sigi praja sing saru yararoi haina development committee ki secretary O Sunil Kumar phongdorakre 1970 dagi kendra sigi emergency toy saru yarang la si masi phongdoraga inong political party magi function dong he uhan basi party na taida function gi thuk mawng sumana uhan makshi ai koi masi penja da baita Handicraft artisans singi self-help group sem laga senthok lambi hagan bagi homlak suba mobilization camp amangasi kong bamakana di bom lekai deliba crafts and social development organization sinduna pangthokre toromatuda ICM Impal ki director Dr. N Ranjana usai konong sub GP gi upapradhan KS Nandakumar Nabark assistant general manager RK Yaipaba handicraft promotion officer S Agnibala crafts and social development organization secretary general TS Pramesona sing mamiyo kya saru yaki Tormasigi matang da Pramesona mobilization camp asida artistic textile, hand embroidery, hand block printing, amid natural fiber craft ki artisan nupi kiana senthok lambi matokram ni hangani habigi awareness pangthok pani haki. ICM director Dr. N Ranjanana
aina sinpham amada hainaribadu matau karamna miyamda yauhangadagi haibasi aruba amani hana phangdoki nasa yo puni palom taba matamda moirang police station gi manung sanma kwakta ward number 1 tedim lambida star amaga activa amaga thengai na khre activa thorkomi ru sokpati hospital da laikana khre hoz makata na sanabigi paulo bisi Sanabi Pau Pizari National Sports Academy Lab session 2017-18 oina khangalaba mahiru singi Louis National Academy Khumala Park notice board tagi khanglaba yagani haina National Sports Academy Manipur na thadrok bachero lamana khangalakli Assam Rifles South na sinduna Khumala Park Sports Complex ta me amadigi pangthok kadaba Prime Minister Football Tournament 2017 gi match official oinaba official tarani thogi mingasi amphana lauk thokre Manipur Swimming Association sinduna Khumala Park Swimming Pool da unit taraga mangagi nupa macha amadi nupi macha swimmer chani yankhaina saruk yaduna kuntham Super State Age Group Aquatic Championship hokre nasi hobu numit ki pangthok ba meter yankhai gi nupi macha gi freestyle da NLM gi henthoibina ahanba category asigi group 1 gi nupa macha gi oina KYO gi Y tondon man ahanba meter yankhai gi nupi macha gi freestyle group 4 da sedoki chingkhai ngan bin ahanba category asima ki group 5 gi nupi macha gi dana TYC gi gaitri thodam ahanba Mitra yang nupi masa back stock ta ESU gi Merina amadi category asigi nupa masa agidana balanjin ahan mata khai DSO Khongjom Texam na sinduna Khongjom Texam da sathri ba home super state level 7 aside football tournament kingi sanaki ba match ta Maira FC na Silo Texam goal ani amada maithi ba pikre nong singi phibam phatabati luwang samam gi luwang popa cricket stadium nanga si sanaga da tramari suba Manipur veteran cricket tournament kani suba semi final match amadi Manipur veteran football association na sinduna Eastern Sporting Union Wangkhagi ground na sathari batramathu Subat Challenge Cup matam kaktani yaithokre hari Zamuna Sports Complex Raj Mahal Bihar New Delhi da April tarag mapandagi na kunga mathoi phawa pangthokadaba third stage World Cup Archery Championship ta Indian team gi oina saruk yaruna ba Manipur dagi Pawnam Lili Chanu TS SMB I Sanatomba khalakli hari Nagaland Cricket Association na sinduna Manipur Sikkim amadi Nagaland State ahumna saruk yaduna pangthokadoriba sahi taratru makhagi triangular tournament ta saruk yagadaba Manipur team gi sanaroi taragani thoi khankhatkre hari Ozu makhatana sanabigi pau boyai ning thauzam dagi phangbigini Neroka Football Club Manipur gi ahanba home match ta Delhi United FC bu maithi ba pikre Match holding aida silok dabana ball boy leitabadagi phil manungda sanariba sanaroi singna phil gi mapanda thokiba ball sing khulhan khre All India Football Federation na Bharat Football masana hena sakhul hanna bagi pandamda league amadi tournament kaya pangthuktuna lagli masigi saruk ama waina federation na sinduna thasi gi tang taretagi team taruk na saruk yaduna home and away basis ta sathariba second division league final round gi ahanba home match waina yamna kanna mai pangna ba sanakiba match ta Delhi United pu goal manga sinoda maiti ba pikre Neroka Football Club Sangapangi Mai Papagi Goal Singadu Nigerian Sanaroi Felix Odili City na Merski Kuntramatu Shubamadi Kuntranipal Suba Minute Goal Ani Singam Subasna Merski Kunitoi Suba Minute Goal Ama Barney K. Kalona Merski Merpur Suba Minute Goal Ama Amadi David Ladjerana Merski Merputara Suba Minute Goal Ama Chanduna Mersasi Mai Pakibini Mersasida Delhi United FC Sanaroi Nitesh Sikarada Center Referee na Unsporting Behavior Gidamak Yellow Card Utki Ngasigi match horpada ball boy leitaba amadi match hokraba matung minute mangarom salaba matungda ball boy sing thamlakpada football bu pamjaba ayengba babuk singna pendaba kholaw sing laushin ki Bharat ki football masana da masak nairaba league asida uliba thong asi matungda thoning debgi apama sing network asida phongdong rakhi Neroka Football Club Manipur gi matangi anishuba home match Kumalampak main stadium asida thasi gi tang kumapalda Mumbai gi Kenkre FC ga sanagani Haujik Pawuda Neroka Football Club Manipur na match mari sanaba loikibada match ani draw amadi match ani mai pakpadagi point nipal phangtuna mangjil thari
निफुहुम दुशुब जूनियर नेशनल वॉलीबॉल चैंपियनशिप की ngasi सानखिबा मैच ता मणिपुर ना छत्तीसगढ़ बु माइथिबा पिखरे वॉलीबॉल फेडरेशन ऑफ इंडिया की मियंग मखादा केरला वॉलीबॉल एसोसिएशन सिंधुना थासी की तांग 18 दगी नुपा की टीम कोलुमदोय अमदी नुपी की टीम कुन सरुक यादुना परमपुर एनाकुलम केरला दा चथरिबा निफुहुम दुशुब जूनियर नेशनल वॉलीबॉल चैंपियनशिप की ngasi सानखिबा नुपा मसागी मैच ता मणिपुर ना छत्तीसगढ़ बु सेट अहुम अमा कुनमंगा तरानिपाल कुनमंगा कुन कुनमाथोय कुनमंगा अमदी कुनमंगा कुंदा माइथिबा पिखरे मणिपुर की मथंगी मैच हायेंग केरला गा सानरगनी ICAR lamphel patagi prepa pawgi matung ina ngasi gi khwaidi sakiba degree celsius kunmathoi dasmik ama khwaidi ingba degree celsius taratare dasmik taru nuksita yawa ising manan gi sang ayukta sada sama nutilda sada marphumari oiki ngasi nong suki bagi sang kun mapal dasmik mapal millimeter ni Moriwa pau makana pizari Manipur da quality education purakna na wanoba mahi masingi thausalama sembal loire haina education minister TH Radya Shamna phomdokre Sapat thorang damak thadakiba senpham sing niyom chumna sizinakibra haibadu hakthengna yang shilagani haina Union Tribal Affairs Minister Jual Oramna haikre amadi Kangpopi manakta oil tanker donomai kapsla pani haiba KRA gi kadar mari phar as the be pauming tabiri sing amukan khurumda To get photos clicked. Come. For the air hostess application. One more for the singing contest form. One last for the part-time MBA form. Pick any hairstyle when your hair is thick and long. With Keratin Yoga new Sunsilk Thick and Long. Gives me 2 times thicker hair. Sunsilk for just 1 rupee. New outside, incredible inside. Khanganjaba ISTV network ki outstanding due laiba cable service provider singna masa masa gi thivam thokpa monthly subscription fee adu chatliba April tha asigi manungda thidokpiyu outstanding dues laiba cable service provider sing adudi 3F Brothers Bamon Kampu 3-star cable Pangai 3H cable network Langol 3M netline Kashamthong AB cable top ABL Kwakaichel AGC Som cable Langol Air Vision Malom AXC cable Khagempali BS cable Elangkangpokpi Sen cable Salam Lekai Channel Plus television network Khongampat Star Brothers Khagempali Genuine cable network Pauna Bazar Grace Enterprise Senapati Hero cable network Thaubal Home cable Lambulan Home video cable Kakwa Huikap Andro Endeavor Enterprises KH Bros Sagoban Tera Sapam Lerak Khundrak Pam cable Haubam Marak KMC network Kaitel Manbi Champai Langjing cable Langjing LCTV Laimakong Lai Vision Yumnam Laikai Nambul Mapal Laichal Uyal Wangbal Linda Vision Taubul Lipscart Nambol Loktak cable Ningthokong LS cable Ningthemcha Karong MS network Moirang Lerak Mana cable D Jomi Villa Mas Taubal MM cable Sugnu Moirang cable TV Bazar Moirang Multivision North Thangal Bazar Multivision South Pauna Bazar Net TV Kwakta OFC Terra OS Enterprises PV Network Pentavision Chajing RS Cable Network Sawombung Rainbow Cable Khongman Sajak Cable
Chingamakha, Samananda Cable, Samaram, Sangai Cable, Kaibul, Set Vision, Nagamapal, Savannah Vision, Pauna Bazar, Sandong Unique Cable, Kumbi, New Bazar, Skyline Bimor, Skyline Cable J, Moirang Ningthau Leirak, Skyline Cable S, Moirang Ningthau Leirak, SMS, Yumnam Huidrom, Star Cable TV Network, Porompat, Tamphala Rembi, Wangu Parking, TCTV, Thanga, UK Cable, Narimthong, Universal Digital Cable, Khangapok, Western Cable, Khumbong, YCTV, Yaripok. Mathakta pizariba service provider singna outstanding due asi chatliba April tha asigi manungda sengdokta bataragadi masa masada makata na amuk khangalamdana signal kaklagani. Khangan jariba General Secretary ISTV Network. You're only 100% fan if you're watching it on Star Sports Select HD. So upgrade now to Star Sports Select HD, the new home of the Premier League. Destination Challenge haiba Fashion amasung fitness ta based toba mega event asi drug free society ama ohinaba amadi inkhalakliba nahasing talent leiba singbu promote tawna sinjaba Destination Challenge Manipurda ahan boina yamna dongan amongda pangtok cheragani ya saruk yabiu mukung phanbi. Please come and be a part of the mega event. Ibudau Moirang Thangjing Harau Bagi Pauchel. Ibudau Moirang Thangjing Kumsi Kumjagi Harau Thorum Laklib April Kumapal Kalengi Humni Panba Thangsan Mitage Horga Megi Kunipal Ingagi Humni Panba Numaizun Mitfawa Loidam Thabum Machupna Pangthok Cheragani Ibudau Harau Mathoi Karingaida Hairang Lerang Tambiduna Irat Thoni Tawiningba Amadi Narki Jagoi Sai Tawal Tawiningba Irisa Singna Ibudaugi Harau Pungda Matam Chan Lengbertuna Tawal Tawirnaba Paujenjari Ba Moirang Ningthau Amasung Interim Executive Committee Moirang. John Institute, an institute for civil services and other competitive exams. Registration open for MPSC Prelim 2017. First ever coaching institute that guarantees jobs to the aspirants. Weekly test series with doubt session. Interaction program with successful candidates. 100% fee refundable for successful candidates. Fee concession for academically backward aspirants. Class commences from 8 May 2017. For more details, please contact John Institute, Sega Road, Thauda Babok Lekai, Imphal, or call 8794 372 947. We interrupt our program to bring you this important message. Lana Thoram, Malem Taibang Panbada, Ekoi Kwaibu Kondiramba, Kaisam Ibotombina, Maginu Sizaraba, Imung Manung, Sagainate, Marup Mapang, Kwai Punda Mapu Tadok Lablaga, Haukiba, April Gitang Taramari, Irai Numita, Taibang Mapugi Sinta Loiraduna, Taibang Mapugi Lekonda, Lerang Lenam Oina Tinkre. Lakliba, April Gitang Kunmari, Nintaukaban Numita, Lana Thoram Tokle. Numit asida lekidabagi thawai mirena taibang mapugi lekonda ingna sikna leizaruna ba ngamjaba hairang lerang kharadang mapugi mingkai hari haya sidaba sonjabaga loinana kachagadori thawram asida ahalaman sagainatai amadi marup mapang khwai khibitna matam chana lengbirakuna
Mapugi Mingkai Sak Sonba Tabiranaba ISTV gi Khutang da Pauzinjari. Pauzinjari basing Kaisam Madumongol Singh Mayamba, Kaisam Jenny Singh Machanupa, Kaisam Gopen Singh Machanupa, Kaisam Anand Singh Machanupa, Kaisam Amarjit Akong Mangang Machanupa, Kaisam Biju Singh Machanupa Amadi, Imung Manungi Mioy Singh, Kaisam Pat Mutum Lekai, Infal West. Angang haibasidi piklingaidagi semogadabani chahi ama makhaidagina ahum makhai phawbada brain development lay masida ekoina follow foundation phoc preschool mayam amadi lay adubu karamana hena sector oi haibase masi sumaruni preschool haraga angang simbu ka manungda phajinduna mahi tambibado madu khakta nate Eurokids mahi school wangkai thangapa mapalna India ki oina chawna hangiba branch ama oina angang simbu motivate tawduna mahi takpiri Euro classroom, bedroom, playroom, amadi Euro gym. Asida natana Euro playground amadi garden, homely environment amapiduna mahi school asina mahi tambiri. CCTV na chingba thamduna angang singu monitor tawba amadi section sanabagi khudongcha basu piri. Line lagumsi afaba angang semsi. Admission open for daycare playgroup nursery, Euro junior and Euro senior. Mahi school, Euro kids, wangkai thangapa napa. Your opportunity to make it different. PhD degree PCRE Chatli bachahi lisingani ga tara March ki tang tara mangada pangthokhiba Assam University Silchar gi tara mangarak shuba convocation da Sri Narengbam Premjit Singhabu Mass Communication da Doctor of Philosophy gi degree PCRE Hairiba degree asi hokhiba chahi lisingani ga tara ki August ki tang ahum da Assam University Silchar na thokhiba order number AURW 1302R 04 2013 gi matung ina mahaki role of Media in Environmental Awareness, a study in the Valley Districts of Manipur. Haina Mingthonba thesis pu Doctor of Philosophy pibada matik chare haina lauthokibani. Mahaki research work asi Assam University Silchar gi Department gi Mass Communication da Assistant Professor Oriba Dr. Raghavendra Mishra gi lamjing makhada tawkibani. Mahakna National amasung International gi thakta che kaya phongkibada natana seminar workshop amadi conference kaya da che sing pangthokhi amadi conference kaya da che sing Uthoki amasung saruk yaki. Mahak UGC Netsu qualified oire. Mahak Manipur gi Imphal West ki Sagolban Tera Lokrakpam Lekai gi Salai Holdings Private Limited ki corporate office manakta leiba Laikhidraba Narengbam Jogindra Kumar Singha amasung Narengbam Sanathoi Devi gi macha taret ki manungda Atonbani amadi nupa ahum Narengbam Bishwajit Singha amasung Narengbam Somorjit Singha gi Manaw nupa Atonbani. Mahak Hauzik Jiri News Network ki correspondent Amasrini. Pausel Lagliba tang kuntra thamari lisingani tara taret ing kalen gi manga ni panwa no maising numitagi hauduna tang nipan thamanga lisingani tara taret ing kalen gi tara humdoi ni panwa ning thauka ba numit fauba numit mapani chupna ibudau marsing ibendau khombulema machai bungo tolong khomba mamo ibe manu theleima ibudau ibendau mari gi harau saksem tamba thaudo kumai sanabagi thauram hengang mayai lekai da leiba ibudau harau phomda thaupang zargani iraicha khwai khibingna ibudau ibendau mari gi mafamda komja gi ano open herang lerang katchaduna thaujal thongni jahose loinana kanaguma mioi sina nat ki obejagoi upini Rabadi, Tang Manga Tamanga listening Tara Tarit in Fauba Upibayagani, Pauzen Zariba, Hengang Ibido Marzing, Haraubalo. We am a mankre. How Kiba Apple Tang Taraga Taretki, Angan Ba Yuktagi, Igi Yumda Laiba, Nanglay Nabamasugi, we am a Mapong Kangana mankre. Kanagumana, we as you would hang a birabadi, Mapu, I want to sinabu, Awaman Matik Chana Pijagani, Kangan Zariba, Haikruzam, Debajit Ching, Uchekon. Jubraspali, phone number 9612591989, Amadi 8014807935. Gari Mankri, Aigi Kagempali Panthak, Nganapi Thong Mamang the Leba, Karwastigi, Vespa Mat Red, number na MN01A B1861, Mamingna Soram Bina Devi, wife of Romesh Konjang Bumgi Ming the Leva, Gari Asi, Sambal Lorega, Tambada Mankre. Kanagumana, Hireva Gari Asigi, Marimokong Kangbirabadi, Manak Nakpa Police Station Natraga, Makade Pijariva phone number Asida, Pau PBU, Awamal, Matik Chan Pijagani, mobile number 70052308891, Natragana 96150101040. Lengshin Biro,
Sarma Opticals BT Road Imphal na special offer pijavaga loinana haudok chare lens khaktumak laigadaba scheme. Scheme masi pambiba singna isagi mitka chanaba fiber lens ama lebigadabani aduga adomgi apamba frame ama free de pijagani. Khudong chabasi logbiu. Ngasimak lengsan birau. Sarma Opticals opposite Johnson School BT Road Imphal. There are certain things a woman will never reveal. What's the fragrance, babe? Take a guess. You smell awesome. What is it? Hey, nice watch. You smell amazing. What is it? It's Tuesday, no? Spins perfume. Smell divine every day. Don't tell anyone. Sri Sri Gaurachandrayo Namaha Purvashramda Akhoi Khwai Khibik Pukon Biramba Sri Laire Lakpam Bidur Singhana Mahakinung Sijaraba Imung Manung Sagai Natai Amadi Marumapang Khwai Purmapu Thadok Lamlaga Haukibatang Taraganipan Sajibugi Kungani Thoni Pan Balebak Pokonumita Sri Guru Gi Kripadagi Besha Olaga Sri Ananda Manjuri Hare Krishna Ram Das Sahaibanam Pangjadana Brindavana Papti Oikai Laklibatang Kunga Humdoi Thamari Lisingani Tratret Ing Sajibugi Kunga Tarini Pan Banomizing Numita Asti Sanchoy Lakot Charaga Tang Ama Thamanga Lisingani Tratret Ing Kalen Gitarung ni Parmaning Tokab Numita Srada Din Tokle Numerasida Lake Hitrabi Atma Santi Gidamak Tangam Zavahai Lay Vastu Karatang Sri Hari Charonda Hari Sankirtan Giloriana Kachagadori Upalakshashida Brahman Vaishnav Ahalaman Namadi Mapang Khwai Punamatam Sana Ling Directona Harinam Sravan Toviranaba Ice to be a Kutang the Paujanjari Paujanjariba Lalelakpam Ombi Basumati Devi Sahadarmini Lalelakpam Bikram Singh Machanupa Lalelakpam Bimol Singh Machanupa Sandam Dalit Singh Mayanupa Tongbram Pritam Singh Masunupa Amarindan Uberoi Masunupa Lalelakpam Billion Sanayan Singh Masunupa Lalelakpam Sandip Nana Singh Masunupa Lalelakpam Boni Lava Singh Masunupa Lalelakpam Victor Thika Singh Masunupa Lalelakpam Suresh Boeing Singh Masunupa Lalelakpam Ongbi Ushakiran Devi Mamongnupi Lalelakpam Ongbi Benzi Bala Devi Mamongnupi Lalelakpam Ongbi Saniti Devi Mamongnupi Lalelakpam Anita Mema Devi Masanupi Lalelakpam Melisha Sanahanbi Devi Masunupi Lalelakpam Natasha Yayai Devi Masunupi Tanusri Chandam Masunupi Lari Yang Mamayay Lekay Impal East. Admission open, admission open. BCC Manipur. Kakwa Assembly Kai near Oil Pump, Burma Road. Under the guidance of Bosam Kosam, the longest coaching center in Manipur and 22 years service. Run by resource persons and examiners of Bosam and Kosam. Admission open. Class 11 and 12 Science Foundation course. Subject. For class 9 and 10 all subject. For class 11 and 12 Science, Physics, Chemistry, Biology, Mathematics and English. Class 9 and 10 Foundation course. Hurry up. Class starts on 27 April 2017. Class timing and office hours evening 4:30 p.m. to 7:30 p.m. Hostel and van service facilities. Please contact Office of the BCC Manipur Elite Senior Secondary School Building 8731-833072. Sri Sri Govindaji Byang Namaha Purvashramda Aikhogi Irakta Tinjarambi Rajkumari Sarmila Nanau Devina Maginung Shijaraba Imung Manung Sagai Natai Amadi Marumapang Khwai Punamakpu Thadok Lamlaga Haukibatang Taratret Thamari Lisingani Taratret Ing Sajibugi Kungama Thoni Pan Baning Thokaba Numita Sri Gurugi Kripadagi Besha Olaga Sasidananda Saten Dasi Havanam Pangjaduna Brindavan Prapti Oikre Laklibatang Kungani Thoi Thamari Lisingani Taratret Ing Sajibugi Kungataruni Pan Matangjanumita Asti Sanchoy Lakhat Charaga Laklibatang Kuntra Thamari Lisingani Taratret Ing